पुरईनेबा साइकिल कदाई दरमगे नखोंग चली पुंगा का लाए नमाई तो दसिलबा यांखैगिने चगे बोंबा चानिंगने लेदिने हा किलो में हेंगनी यामी सुम यामी चौथोन कई तौरे चौथोन नोकपदा तेंगन ग उरे बुंगा केनो तो ने हेंग हाइगनी से सुम मयाम से फोलकबा हापकबा तौरकपदा आजबुयबा पैसादो खंगब्रा मिनदि हेंगदि हाइबा जाम तांगी न मिनदि हाइदुने बा हेंग खैदागी लवाई न जाई फरे लम्बदी फाजो थमोगी तिलंगा लंचा तकीसी कि हमदन मयाम खैदासे जेगुसे संजे थादुरे बको माइ सन मसक फजबी थादुरे थादोगा संजे मांगीदनको हजिक माजे कोइते छिरगा पुरईनेबा साइकिल कदाई दरमगे नखोंग चली पुंगा का लाए नमाई तो ओइबा कदाई दले रमी याम लापतेदा कदाई दले रंगे बदो आवा थपन नपन मकई ला कानुने दो मा मथन दले रमी से तो बसन जुरा सन लोई पुल्लेबा याम को ले रमी पुल्लेरा थदोक न दिसु ओइमा इसिस मसा साना चली नत्रगा तुम चखा जालाबा आई जे खर लाबी उरे मा जे खम नो आई को मा दे मंगा है गल जिलेगी नाक ओ सिलकुरा ओ सुम साइन तो लामिने रे अदे सी सौगी जरा कादे फंगिनो हम सुम लाक बजे ने सुम पु सुरो का खलक बजे करे हमरा सुना का काला बजे बेद कनाय पुन कनाय सन गिनो हंगे पुल्ले रे या नो तो हपा हजर पुला मा खंदी खंगी नंगो बुदा एने ngau ai ma chele मैं खंगना लोय दे संजे तल्लिबो कने तो बिलो दो आदे लौरी बांदु को बिजौ से जाबनी फजन साबनी दा लौरी बांदु कसिम को थादा बनी पुंजलु जो याम हौजी सन पुनगे संजे चाफम लेते दनने मयांग याम कंगजल लेबा नुंसु नुंगाइते चाबसु फत्ते जामना खोइ संजे चाबा फत्तबा सन्दुने बसे खोइगी तजौने ए या चागी दोले दा अपुम्बदो चा फबा बिदा जानु फत्तबदो दि चाउ खमरा नान खोंगदुमदो सेमगा पिजबाबु चादे दुगदि अपुम्बना हावबो हेनबा जानि चाउ 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 अपुम्बदो चा मयांग कंगनि से जें हंदक लुजबिदोइनि नोंग खरा चुरागा मसा मौजे लोयरा मोत्तना युथोपिदे याररो ठीक है हाउ चा इसिं खलांग्रो केन तै माइजे आदा संजे पुनिला जोर बसे पचाबनि दुनि हाइदो खसु फैना निथौदि अखोय दासु सनोले सनगी मतुनि दुनिया आइदो मयाम खुंदुम पांबा कना कना लेबगे खुंदुम लेबा लाकपियो पिजबगी दिनते लेबा लाकपियो हाइजबनी सास खुंदुम चानिंग बाय लेरगदी खुंदुम लेबा लाकपियो दो अदुसु पुमदोरे खुंदुम सिंजे लय पुमे मयाम तुरबा खुंदुम पुमिजा हेओ ngana जाबा यानी कनो तो सन बिजरु किनु नाखो कनो तो नहान तारुबदो गई तविनी नुंसित तागिबदो अया मकोक थुइ करी नोने करी हाने हे इनो नंगुबो अदो बफम सुमदि फफरी चिज पुमन नंगना खरा कनो से फजन साबि नट्रो पुंग्रिदा मयाम ए बिदि चाउ थोंजरी साम तो सिनजरु खिगे असिदा सुरी या फजरे ए उरी ने तानी ngaktra kanjiga उरी फजरे ई बालोरे असी जे हवाई खरा नहान गिदो अलेम खरा लेहौरी अलेम बाइ अवाटपा सिदना संगल हवाई काथिंग हवान बको फौदुइने करेबा नुसादा फौगिरेनु अच्छे कजे कोले वाइ जे नहान नोंग लाए नोसन बदा कासन थनबा आइदि काउथुरे दुक्सी कोले वाइ नाइना हाइदोंनो जेंगु बाइना रोसन गेना नुसादा फौगिरेनु ए नुसा ओए तंग ngasi tang ni bungan hanga dine loi tawi natra चंद्रपति की पुखी दुगा इसमें बिठा के तबु की गुरे लमाई वना रे बांधी लोया करो रे आई मांद्रम सा बैठै मान्द्रब नंजे की गुरे लमाई वना रे बाल्टी दे उडे हवा ना लै तबै ओइबा आयु माय डियर तै खरा जंको कइनो ने मचा ममम लामा बन्या अनिया ngasi hawai thongi chabi ga dalo nang hawai thonga chabi dabba irol ga chabi dabba kang choi tawe chabi dabba nga ga chicken ga to ga di chagi hai ba du jablo luchi baby oh lucy baby mayang sigi akhoi gi barogi yansang mathel loijare smaina thonge kang soi ni ko uri alu tomato daidi कहीं चेंगुम नाकुपी तौर को कांसोई तौरे कैप्सिकम की बोरा हौरे
ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯤꯜꯍꯧꯒ ꯑꯗꯩꯗꯤ ꯀꯥꯡꯍꯨꯒ ꯉꯥꯔꯤꯒ ꯇꯧꯔꯒ ꯐꯖꯅ ꯃꯦꯠꯂꯦꯀꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯟꯆꯀꯤ ꯃꯊꯦꯜꯁꯦ ꯑꯁꯤꯁꯤꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯆꯥꯔꯒꯦꯀꯣ ꯍꯧꯖꯤꯛ ꯆꯥꯔꯒ ꯈꯪꯒꯅꯤ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝꯁꯦ ꯂꯨꯄꯥ 50ꯒꯤ ꯉꯥꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯂꯧꯔꯛꯏꯕꯀꯣ ꯈꯥꯖꯤꯡꯅꯇ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯁꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯅ ꯂꯩꯔꯤꯅꯦ ꯑꯗꯣ ꯈꯥꯖꯤꯡꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯄꯧꯕꯕꯨꯗꯤ ꯅꯠꯇꯦ ꯄꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 50ꯒꯤꯅꯦ ꯍꯥꯏ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯅ ꯂꯩꯔꯤꯅꯦ ꯍꯥ ꯀꯤꯂꯣ ꯑꯃ ꯍꯦꯟꯒꯅꯤ ꯍꯦꯟꯒꯅꯤ ꯌꯥꯝꯃꯤꯌꯦ ꯁꯨꯝ ꯌꯥꯝꯃꯤꯗꯣ ꯃꯌꯥꯝ ꯄꯨꯈꯝ ꯑꯄꯥꯛꯄꯁꯤꯃꯅꯤꯀꯣ ꯊꯥꯡꯒꯠꯅ ꯌꯦꯡꯅꯤꯡꯉꯦ ꯔꯥꯎꯟꯗ ꯍꯥꯞꯄꯝꯃꯤ ꯑꯁ ꯇꯣ ꯊꯥꯡꯒꯠꯅꯒ ꯆꯤꯡꯉꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯕꯀꯥꯗ ꯀꯩꯅꯣ ꯇꯧꯔ ꯌꯣꯜꯂꯤꯅꯦ ꯎꯖꯣꯟꯒ ꯅꯠꯇꯦ ꯔꯧꯗꯨꯁꯨ ꯂꯧꯊꯣꯛꯗꯅ ꯔꯧꯗꯣ ꯇꯧꯗꯗꯤ ꯁꯤꯒ ꯍꯩꯖꯜꯂ ꯅꯨꯡꯉꯥꯏꯇꯦ ꯍꯩꯖꯜꯂꯣ ꯑꯗꯨꯝ ꯆꯥꯝꯗꯣꯏꯗꯤ ꯔꯧꯒ ꯑꯗꯒꯤꯗꯤ ꯁꯤꯗꯅ ꯔꯧ ꯂꯩꯔꯦꯀꯣ ꯔꯧꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯔꯧꯇꯅꯤ ꯆꯥꯏꯁꯦ ꯔꯧꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯣꯏꯔꯦ ꯑꯇꯩ ꯉꯥ ꯆꯥꯕ ꯐꯪꯗꯦ ꯀꯟꯗꯂꯥ ꯆꯥꯕ ꯐꯪꯗꯦ ꯑꯗꯩꯗꯤ ꯉꯄꯥꯏ ꯆꯥꯕ ꯐꯪꯗꯦ ꯏꯂꯤꯁꯥꯁꯤ ꯅꯣꯡ ꯐꯥꯗꯣꯛꯑꯕꯅꯤ ꯆꯥꯕ ꯐꯪꯉꯤꯁꯦ ꯏꯆꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯆꯥꯗꯕꯀꯣ ꯂꯥꯡꯒꯅꯣ ꯍꯩ ꯃꯣꯏꯅ ꯆꯥꯕ ꯌꯥꯗꯕꯅꯤꯅꯀꯣ ꯔꯧꯁꯤꯒ ꯁꯨꯝ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯔꯧꯒ ꯆꯥꯖꯅꯤꯡꯗ꯭ꯔꯦꯗ ꯁꯤ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯖꯈ꯭ꯔꯦ ꯑꯩꯗꯤ ꯁꯤꯕꯨ ꯂꯨꯄꯥ 50ꯒꯤꯅ ꯑꯩꯅꯦ ꯀꯣꯝꯄꯥꯛꯄꯁꯤꯅ ꯊꯜꯂꯦ ꯃꯌꯥꯝ ꯐꯖꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯊꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯁꯨ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯛꯀꯦꯀꯣ ꯆꯒꯦꯝꯄꯣꯝꯕꯒꯤ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯒꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣ ꯅꯕꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯕꯔ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯖ꯭ꯋꯥꯔꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯨꯄꯤꯁꯤꯃꯒ ꯖ꯭ꯋꯥꯔꯤ ꯃꯥꯜꯂꯤꯉꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯆꯠꯈꯔꯦ ꯌꯦꯡꯉꯣ ꯁꯤꯅ ꯑꯩꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯠꯅꯤ ꯃꯌꯥꯝ ꯂꯧꯊꯣꯛꯑ ꯌꯦꯡꯒꯦ ꯑꯣꯟꯂꯥꯏꯟ 이리리 시디야. Kupon code ni kupon code. ꯄꯣꯠꯁꯦ ꯏꯔꯤꯂꯤ ꯂꯥꯛꯄ ꯁꯤꯗ ꯐꯦꯕꯤꯅꯥꯀꯣ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯂꯣꯏꯔꯦ ꯁꯤꯗꯤ ꯄꯣꯠꯁꯦ ꯈꯨꯂꯤꯛ ꯑꯃ ꯇꯧꯋꯤꯅꯦ ꯍꯥꯡꯗꯣꯛꯑꯦ Kacung. ꯂꯨꯄꯥ 400 ꯌꯧꯔꯒ ꯁꯤꯗꯤ ꯑꯁ ꯁꯤꯗꯤ ꯈꯔ ꯇꯥꯡꯅ ꯑꯩ ꯄꯣꯠ ꯌꯣꯟꯗꯗꯤ ꯌꯥꯔꯣꯏꯌꯦ Yang berapa lu di sini dulu na lo ya. ꯑꯁꯤ ꯅꯨꯡꯁꯦ ꯀꯦꯁꯇꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯦꯗ Crystal ne crystal. ꯀꯦꯁꯇꯜ ꯍꯥꯏꯕꯅꯤ ꯀꯦꯁꯇꯜ ꯀꯦꯁꯇꯔ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝꯁꯦ ꯕ꯭ꯂꯥꯎꯁꯇ ꯍꯥꯞꯅꯕꯒꯤꯅꯤ ꯕ꯭ꯂꯥꯎꯁꯇ ꯑꯩꯈꯣꯏꯒꯤ ꯆꯣꯝꯊꯕꯗ ꯍꯥꯞꯅꯕꯒꯤꯗꯨꯅꯤ ꯑꯁꯤꯒꯤ ꯄꯦꯀꯦꯠ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤꯃꯗ ꯂꯨꯄꯥ 100ꯒ ꯀꯌꯥꯅꯣ ꯇꯥꯏꯌꯦꯕꯀꯣ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯕ꯭ꯂꯥꯎꯁꯀꯤ ꯈꯨꯗꯥꯡꯒ ꯑꯗꯒꯩꯗꯤ ꯈ꯭ꯋꯥꯡꯒ ꯅꯞꯈ꯭ꯔꯒ ꯁꯤꯒ ꯑꯩ ꯕ꯭ꯂꯥꯎꯁ ꯑꯁꯤꯒꯗ ꯂꯨꯄꯥ 200 300 ꯌꯧꯈ꯭ꯔꯦꯕ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣꯗꯒꯤ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ ꯀꯥꯏꯗꯒꯤ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟꯗꯒꯤ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟꯗꯅ ꯍꯣꯡꯗꯣꯏꯔോ ꯍꯥꯏꯁꯦ ꯁꯤꯕꯣ ꯌꯦꯡꯉꯨ ꯏꯔꯤ ꯍꯥꯏꯕ ꯋꯥꯂꯥꯟꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯑꯣꯟꯂꯥꯏꯟ ꯌꯥꯝ ꯇꯥꯡꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯄꯤꯁ ꯀꯌꯥ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯁꯤ ꯇꯥꯡꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁ ꯇꯨꯕ ꯇꯣꯞ ꯇꯨꯕꯗꯀꯣ ꯑꯁꯨꯃꯥꯏꯅ ꯑꯁꯤꯁꯦ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯜ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯈꯔ ꯍꯥꯏꯕꯨ ꯑꯁꯤꯁꯦ ꯀꯌꯥꯈꯛ ꯆꯪꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯥꯎꯁꯀꯤ ꯃꯃꯜ ꯂꯥꯛꯀꯅꯤꯀꯣ ꯇꯧꯔꯣ ꯀꯩꯅꯣꯗꯤ ꯁꯤ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯅꯠꯇꯦ ꯄꯣꯠ ꯑꯐꯕ ꯀꯩꯅꯣꯗꯣ ꯁꯤꯗꯤ ꯖꯨꯋꯦꯂꯔꯤ ꯁꯅꯥꯗ ꯍꯥꯞꯄꯤꯗꯨꯅꯤ ꯁꯅꯥꯗ ꯍꯥꯞꯄꯗꯨꯅꯤ ꯁꯤꯁꯤꯗꯤ ꯅꯪꯅ ꯆꯣꯝꯗ ꯌꯥꯎꯕ ꯑꯗꯨꯗꯨꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯇꯥꯡꯉꯛꯀꯅꯤꯀꯣ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯂꯨꯝ ꯂꯥꯎꯔꯒ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯁꯦ ꯑꯩꯅ ꯃꯤꯒꯤ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯦꯕꯀꯣ ꯇꯣꯞ ꯑꯅꯤꯈꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯅꯀꯣ ꯑꯃꯅ ꯄꯤꯡ ꯀꯂꯔꯒꯤ ꯑꯃꯅ ꯋꯥꯏꯠꯀꯤꯅꯦꯕꯀꯣ ꯑꯗꯣ ꯃꯃꯟꯗꯤ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯒꯤ ꯅꯨꯡꯁꯦ ꯌꯥꯝ ꯇꯥꯡꯕ ꯑꯁꯤ ꯈꯛꯇ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯆꯥ ꯅꯨꯡ ꯑꯇꯩꯁꯨ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯃꯟ ꯈꯔ ꯍꯦꯜꯂꯛꯀꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯖꯔꯤꯕꯤ ꯑꯩꯍꯥꯛꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯗꯤꯀꯣ ꯑꯩꯁꯦ ꯂꯤꯞꯁꯇꯤꯛꯀ ꯊꯥꯔꯒ ꯈꯔ ꯃꯑꯣꯡ ꯇꯥꯅꯒ ꯂꯩꯕꯅꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯩꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯣ ꯍꯥ ꯇꯥꯈ꯭ꯔꯦ ꯃꯑꯣꯡꯗꯣ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯅꯪꯅ ꯑꯣꯀꯦꯅ ꯍꯥꯏꯗꯤ ꯑꯩ ꯑꯣꯀꯦꯅꯤ ꯃꯑꯣꯡꯗꯣ ꯂꯣꯏ ꯇꯥꯈꯤꯗꯅ ꯑꯩ ꯃꯑꯣꯡ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯗꯥ ꯂꯋꯥꯏ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯒꯗꯕ ꯑꯃꯅ ꯃꯁꯛꯁꯦ ꯎꯔꯕ ꯑꯩ ꯏꯁꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯇꯥꯡꯃꯟ ꯍꯥꯡꯃꯟꯒꯤꯅ ꯀꯣꯛ ꯅꯨꯡꯉꯥꯏ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯥꯏꯗ ꯍꯦꯛ ꯃꯣꯏꯁꯦ ꯌꯥꯝ ꯅꯣꯛꯄꯗ ꯌꯥꯝ ꯀꯜꯂꯤꯍꯦ ꯑꯕꯨꯡꯉꯣ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯀꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯇꯥꯡꯉꯤꯍꯦ ꯄꯤꯁ ꯀꯌꯥ ꯀꯩꯅꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯔꯛꯀꯦꯀꯣ ꯑꯩ ꯎꯗꯦ ꯆꯥꯎꯊꯣꯛꯅꯤ ꯀꯩ ꯇꯧꯔꯦ ꯆꯥꯎꯊꯣꯛꯅꯤ ꯅꯣꯛꯄꯗ ꯇꯦꯡꯉꯟꯒ ꯎꯔꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯆꯥꯎꯊꯣꯛꯄꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯎꯊꯣꯛꯍꯟꯗ꯭ꯔꯅꯤ
zoom tꯧꯕꯗꯣ फोटो जूम दो ꯑꯩ zoom ꯇꯧꯒꯦ ꯅꯃꯥꯁꯦ zoom ꯑꯝꯇ ꯇꯧꯕ ꯈꯔ ꯆꯥꯎ ꯀꯩꯅꯣ ꯃꯤ ꯃꯟꯒꯤꯅ ꯎꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯕꯨ ꯕꯥꯇꯤꯟ ꯆꯍꯨꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯕ꯭ꯂꯥꯎꯁ ꯀꯃꯥꯏꯅ ꯁꯤꯗ ꯂꯨꯄꯥ 100 ꯀꯌꯥꯅꯣ ꯉꯔꯥꯡꯅ ꯑꯩ ꯀꯃꯥꯏꯅ ꯕ꯭ꯂꯥꯎꯁ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯀꯣꯛ ꯁꯥꯔꯦ ꯃꯤ ꯁꯤꯗꯤ ꯊꯨꯅꯣ ꯇꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯟꯅ ꯂꯟ ꯍꯥꯞꯄꯅꯤ ꯁꯤꯃꯅ ꯕ꯭ꯂꯥꯎꯁ ꯑꯗꯣ ꯍꯥꯞꯀꯗꯕꯗꯨꯒ ꯍꯥꯏꯔꯣ ꯅꯨꯡ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯑꯗꯨꯛ ꯇꯥꯟꯅꯩꯅ ꯑꯗꯨꯒꯤ ꯃꯃꯟꯗ ꯄꯥꯔꯛꯇꯥꯏꯗꯅ ꯑꯗꯨꯅꯤꯕꯣ ꯇꯔꯤ ꯌꯥꯔꯔꯣꯏꯕꯣ ꯅꯠꯇꯗꯤ ꯑꯩ ꯄꯨꯔꯥ ꯃꯥꯡꯖꯒꯅꯤꯕꯣ ꯃꯤꯅꯗꯤ ꯌꯥꯝ ꯇꯥꯡꯉꯦꯅ ꯍꯌꯦꯡ ꯍꯥꯏꯒꯅꯤ ꯑꯁꯦ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯐꯣꯠꯂꯛꯄ ꯍꯥꯄꯛꯄ ꯇꯧꯔꯛꯄꯗ ꯑꯥꯖꯕꯤꯕ ꯄꯩꯁꯥꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯅꯗꯤ ꯍꯌꯦꯡꯗꯤ ꯍꯥꯏꯕ ꯌꯥꯝ ꯇꯥꯡꯉꯦꯅ ꯃꯤꯅꯗꯤ ꯍꯥꯏꯗꯣꯏꯅꯦꯕ ꯍꯌꯦꯡ ꯃꯌꯥꯝꯁꯦ ꯃꯦꯜꯂꯛꯄꯗ ꯐꯤꯗꯨꯒ ꯃꯌꯥꯝꯁꯦ ꯃꯦꯜꯂꯛꯄꯗꯀꯣ ꯋꯥꯁꯨ ꯋꯥꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯆꯪꯕꯗꯣ ꯄꯩꯁꯥꯅ ꯇꯥꯡꯉꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯔꯣꯏꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯇꯥꯡꯅ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯂꯧꯕꯅꯤ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯑꯁꯤ ꯇꯨꯔꯒꯀꯣ ꯍꯥꯞꯄꯒ ꯍꯌꯦꯡ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯤ ꯀꯩꯅꯣ ꯑꯣꯏꯅꯀꯣ ꯕ꯭ꯂꯥꯎꯁꯀꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯛꯀꯦ ꯁꯣꯏꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤꯀꯣ ꯀꯩꯅꯣ ꯁꯤꯕꯨꯔꯤꯅꯦ ꯃꯥ ꯀꯩꯅꯣ ꯃꯥ ꯇꯧꯈꯠꯂꯛꯏꯁꯤꯅ ꯑꯣ ꯄꯨꯈꯝꯁꯦ ꯀꯩꯅꯣ ꯑꯣꯟꯗꯣꯏꯔꯣ ꯍꯥꯏꯁꯦ ꯖꯦꯡꯉꯅꯤꯅ ꯂꯣꯏꯔꯦꯍꯦ ꯆꯦꯈ꯭ꯔꯅꯤ ꯄꯨꯈꯝꯗꯨꯒ ꯑꯗꯨꯁꯦ ꯐꯂꯥꯗ ꯄꯨꯈꯝꯅꯦ ꯀꯩꯅꯣ ꯉꯥ ꯑꯣꯟꯗꯣꯏꯔꯦ ꯍꯥ ꯄꯨꯈꯝꯁꯦ ꯑꯙꯥ ꯀꯤꯂꯣꯗꯤ ꯑꯣꯏꯔꯣꯏꯗꯅ ꯑꯣꯏꯔꯣꯏꯍꯦ ꯑꯗꯨꯗꯤ ꯀꯤꯂꯣ ꯑꯃ ꯃꯈꯥꯏ ꯍꯦꯜꯂꯤ ꯑꯣ ꯀꯤꯂꯣ ꯃꯉꯥ ꯉꯥꯁꯦ ꯀꯤꯂꯣ ꯍꯦꯟꯒꯅꯤꯅꯦ ꯉꯥꯁꯦ ꯑꯩꯅ ꯎꯕꯗ ꯀꯤꯂꯣ ꯒꯟꯗꯦ ꯀꯤꯂꯣ ꯑꯃꯒꯅꯦ ꯒ꯭ꯔꯥꯝ 300 ꯑꯩ ꯉꯥꯁꯦ ꯎꯕꯗ ꯈꯪꯉꯦ ꯉꯁꯥꯏꯅ ꯀꯤꯂꯣ ꯑꯃ ꯍꯦꯟꯒꯅꯤꯕ ꯀꯦꯖꯤ ꯇꯣ ꯈꯇꯪ ꯂꯩꯔ ꯆꯥꯗ꯭ꯔꯣ ꯍꯦꯡ ꯐꯧꯕ ꯌꯥꯏꯗꯅ ꯅꯤꯄꯥꯗꯨꯗꯤ ꯃꯤ ꯁꯤꯡ ꯂꯣꯏꯔꯦ ꯄꯤꯊꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯑꯣ ꯁꯤ ꯂꯣꯏꯁꯜꯂꯒꯦꯅ ꯕꯒꯥ ꯑꯅꯤꯅꯦꯕ ꯑꯣ ꯑꯗꯣ ꯕꯒꯥꯗ ꯂꯨꯄꯥ 50 ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯣ ꯉꯁꯤꯁꯦ ꯅꯪꯅ ꯕꯖꯥꯔ ꯆꯠꯄꯁꯦ ꯅꯪꯒꯤ ꯀꯥꯟꯅꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯀꯥꯟꯅꯔꯤꯗꯣ ꯑꯁꯤꯁꯦ ꯂꯥꯡꯒꯅꯨ ꯀꯥꯟꯅꯔꯗꯣꯏꯗꯣ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯅ ꯑꯃꯨꯛ ꯄꯨꯝꯅ ꯍꯨꯟꯗꯣꯛꯈꯤꯗꯣꯏꯔꯥ ꯀꯩꯅꯣ ꯄꯨꯝꯃꯣꯏ ꯐ꯭ꯔꯤꯖ ꯂꯩꯔꯤ ꯗꯣꯟ ꯋꯥꯔꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯀꯩꯒꯤꯅꯣ ꯕꯒꯥ ꯁꯤꯒꯤ ꯇꯪꯈꯥꯏꯗꯅꯦ ꯂꯨꯄꯥ 50 ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯩꯅꯦ ꯈꯥꯖꯤꯡꯒꯤ ꯄꯨꯔꯥ ꯁꯥꯏड ꯑꯃ ꯇꯧꯔꯁꯤ ꯕꯣꯔꯥ ꯑꯃ ꯐꯖꯅ ꯍꯧꯔꯁꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯆꯧꯕꯗꯨꯅꯅꯦ ꯀꯩꯅꯣ ꯆꯥꯁꯦꯕ ꯉꯧꯊꯣꯛꯑꯒ ꯊꯝꯃꯒꯅꯦ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯍꯌꯦꯡ ꯄꯣꯝꯁꯤꯔꯥ ꯍꯌꯦꯡ ꯄꯣꯝꯕ ꯌꯥꯏꯌꯦꯗ ꯆꯒꯦꯝ ꯅꯨꯡꯒꯦꯝ ꯂꯣꯏꯅ ꯔꯦꯗꯤꯅꯤ ꯑꯩꯒꯤ ꯍꯪꯒꯥꯝꯁꯨ ꯂꯩꯔꯦꯗꯅ ꯆꯒꯦꯝ ꯍꯋꯥꯏꯖꯥꯔꯗꯤ ꯍꯋꯥꯏꯖꯥꯔ ꯌꯥꯎꯗꯕꯤ ꯍꯋꯥꯏꯖꯥꯔ ꯌꯥꯎꯗꯕꯤ ꯆꯒꯦꯝ ꯄꯣꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯆꯒꯦꯝ ꯄꯣꯝꯕꯗꯨꯅꯤ ꯆꯥꯗꯣꯏꯁꯦ ꯍꯋꯥꯏꯖꯥꯔꯗꯨꯃ ꯊꯤꯅ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯉꯔꯣꯏ ꯁꯨꯡꯁꯤꯜꯂꯒ ꯕꯖꯥꯔ ꯀꯥꯍꯧꯗ꯭ꯔꯦ ꯇꯣꯛꯑꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯇꯅ ꯃꯔꯣꯏ ꯃꯔꯥꯡꯒ ꯍꯥꯏ ꯃꯟꯗꯅ ꯈꯣꯠꯇꯅ ꯆꯥꯅꯕꯒꯤ ꯔꯦꯗꯤ ꯇꯧꯒꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯐꯤ ꯀꯛꯇꯣꯏꯅꯤꯀꯣ ꯁꯤꯗ ꯐꯤ ꯑꯅꯤꯈꯛ ꯄꯨꯊꯣꯛꯅ ꯂꯩꯖꯔꯦ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁ ꯑꯅꯤꯁꯦ ꯀꯛꯇꯣꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯐꯤꯁꯤꯒ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁꯀꯤ ꯑꯁꯤꯒꯤ ꯐꯤꯁꯤꯒ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯀꯛꯇꯣꯏꯅꯤ ꯁꯤ ꯀꯛꯄ ꯂꯣꯏꯔꯒ ꯆꯥꯛ ꯏꯟꯖꯥꯡ ꯀꯩꯀꯥ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯠ ꯀꯠꯊꯠꯂꯒꯦ ꯀꯠꯊꯠꯄꯗꯨꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯇꯨꯔꯒ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯀꯛꯄ ꯑꯃꯗꯤ ꯇꯨꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯊꯕꯛꯁꯦ ꯆꯤꯟꯕꯒꯤ ꯍꯥꯊꯨ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯣꯟꯅ ꯐꯖꯅ ꯏꯪꯅ ꯀꯛꯄ ꯑꯗꯩꯗꯤ ꯇꯨꯕ ꯈꯣꯠꯄꯒꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯍꯤꯁꯥꯞ ꯇꯧꯕꯗꯣ ꯂꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯣ ꯂꯋꯥꯏꯇꯪ ꯑꯩꯈꯣꯏꯗꯥꯒꯤ ꯂꯋꯥꯏ ꯌꯦꯡꯕꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯥꯒꯤ ꯂꯋꯥꯏꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯗꯥꯒꯤ ꯂꯋꯥꯏꯅ ꯍꯔꯥꯎꯔꯤꯅꯤ ꯂꯋꯥꯏ ꯇꯥꯡꯉꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯁꯦ ꯃꯑꯣꯡ ꯉꯥꯡꯉꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ